Good morning. Masigi topic asi akoigi satra singna mayoknari basi sarkarna step ama lawkhalagadi makoina wari basi karaba makai fagadra khali madudi class 10 natraga 12 loraga atopa university da higher study gi admission tawba matamda OBC certificate daga taba yawi claim tawning masingna adu bahai ba OBC certificate of focus DC office chalaga tawthokna bagi sanabi aduni masida akoigi miro lejadaba lairaba imung manungi di OBC certificate tanthokpa asi yamna chawba tabak amang asisi oiri matang mangba nachingba duga haidi khudong chadab haitare adu sarkarna hari basi applicant sing duna online apply to biraga document sing adu satisfy oiraga di office na office certificate adu online sum upload to biraga adu intimation du concern applicant to the SMS natraga email oina pibiraga adugi matungda applicant duna website ta changaga kogi OTP sinaga certificate adu download tawjaragadi office ta DC office chatpigi matam mangba aduga khutong chalabasi kanma ngamgani na khali masisi mari leina basingna yangsin biu tawbiragadi छात्र सिंह नबता छात्र सिंह दमक याम फगनी खाली जय हिंद।